Hi ꯃꯌꯥꯝ, ꯉꯁꯤ ꯄ꯭ꯔꯤꯌꯥꯒꯤ ꯃꯊꯦꯜꯅ ꯑꯅꯧꯕ ꯕ꯭ꯂꯣꯛ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ. ꯉꯁꯤꯒꯤ ꯃꯊꯦꯜ ꯑꯁꯤꯅ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕ. ꯉꯥ ꯑꯇꯣꯏꯕꯁꯦ ꯃꯇꯧ ꯀꯔꯝꯅ ꯇꯣꯏꯗꯅ ꯊꯣꯡꯒꯗꯒꯦ ꯑꯗꯣ ꯅꯧꯅ ꯉꯥ ꯊꯣꯡꯕ ꯇꯝꯖꯔꯛꯏꯕ ꯃꯤꯗ ꯉꯥ ꯑꯇꯣꯏꯕ ꯇꯣꯏꯗꯅ ꯊꯣꯡꯕꯒꯤ ꯃꯇꯥꯡꯗ ꯑꯩ ꯈꯤꯇꯪ ꯁꯥꯡꯅ ꯑꯗꯨꯝ ꯍꯥꯏꯔꯒꯦꯀꯣ. ꯉꯁꯤ ꯌꯦꯡꯃꯤꯟꯅꯔꯁꯦꯕ. ꯕꯖꯥꯔ ꯆꯠꯂꯨꯔꯦ. ꯕꯖꯥꯔꯗꯒꯤ ꯑꯩ ꯉꯥ ꯑꯗꯒꯤ ꯃꯔꯣꯏ ꯃꯄꯥꯡ ꯂꯣꯏꯅꯃꯛ ꯁꯨꯅꯕ ꯂꯩꯖꯔꯛꯑꯦ. ꯍꯋꯥꯏꯊꯔꯥꯛ, ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯂꯣꯏ ꯂꯩꯔꯛꯑꯦ. ꯌꯣꯡꯆꯥꯛꯁꯨ ꯂꯩꯔꯛꯑꯦ. ꯉꯥꯁꯦ ꯍꯤꯡꯉꯤꯀꯣ, ꯌꯥꯝ ꯐꯖꯔꯤꯀꯣ. ꯑꯩꯈꯣꯏ ꯁꯥꯏꯅ ꯉꯥ ꯁꯦꯝꯕꯤꯔꯛꯑꯦ ꯁꯣꯝꯗ. ꯑꯩꯅ ꯑꯃꯨꯛ ꯁꯦꯝ ꯂꯩꯔꯗꯤ ꯑꯗꯨꯝ ꯀꯨꯏꯔꯗꯕꯀꯣ. ꯁꯨꯃꯥꯏꯅ ꯁꯦꯝꯕꯤꯔꯛꯑꯦ. ꯃꯥꯅ ꯁꯨꯃꯥꯏꯅ ꯉꯥ ꯁꯦꯝꯃꯤꯉꯩꯁꯤꯗ ꯑꯩ ꯁꯣꯝ ꯅꯥꯀꯟꯗ ꯇꯤꯜꯍꯧ ꯆꯅꯝ ꯀꯩꯀꯥ ꯂꯣꯏꯅꯃꯛ ꯁꯦꯝꯗꯣꯛꯆꯔꯦ. ꯔꯦꯗꯤꯗ ꯂꯩꯔꯦ. ꯈꯥꯡ ꯁꯥꯔꯦ, ꯊꯥꯎ ꯁꯥꯍꯜꯂꯦ. ꯊꯥꯎꯁꯦ ꯏꯟꯖꯤꯟ ꯑꯣꯏꯅ ꯇꯧꯋꯦꯀꯣ. ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕꯗꯗꯤ ꯑꯩ ꯑꯗꯨꯃꯥꯏꯅ ꯊꯣꯡꯈ꯭ꯔꯦ. ꯑꯍꯥꯟꯕꯗ ꯇꯦꯖꯄꯇꯥ ꯊꯥꯗꯔꯦ. ꯃꯤ ꯑꯇꯩꯁꯨ ꯂꯣꯏ ꯍꯩꯅꯔꯕ ꯉꯥꯛꯇꯅꯤꯗ. ꯑꯗꯨꯕꯨ ꯑꯅꯧꯕ ꯑꯉꯥꯡ ꯉꯥ ꯑꯇꯣꯏꯕꯁꯦ ꯀꯃꯥꯏꯅ ꯊꯣꯡꯒꯗꯒꯦꯅ ꯈꯪꯖꯗꯕ ꯃꯤ, ꯇꯣꯏꯗꯅ ꯊꯣꯡꯒꯗꯒꯦꯅ. ꯂꯥꯏꯔꯨꯅꯤ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕꯁꯦ, ꯂꯥꯏꯔꯨꯅꯤ. ꯂꯥꯏꯁꯨ ꯂꯥꯏꯕ, ꯂꯨꯁꯨ ꯂꯨꯕ. ꯑꯗꯣ ꯍꯦꯛꯇ ꯇꯣꯏꯕꯅꯤꯅꯅꯦ, ꯃꯣꯏꯁꯦ ꯍꯦꯛꯇ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕꯁꯦ ꯍꯦꯛꯇ ꯂꯨꯏ ꯍꯦꯛꯇ ꯍꯥꯏꯌꯦꯕ. ꯑꯗꯨꯅ ꯉꯁꯤꯗꯤ ꯁ꯭ꯀꯤꯞ ꯇꯧꯗꯅ ꯌꯦꯡꯕꯤꯌꯣ. ꯅꯧꯅ ꯉꯥ ꯊꯣꯡꯕ ꯇꯝꯃꯛꯏꯕ ꯑꯉꯥꯡꯈꯩ. ꯅꯄꯥꯛꯄꯤ ꯊꯥꯗꯔꯦ. ꯇꯤꯜꯍꯧ ꯊꯥꯗꯈ꯭ꯔꯦꯀꯣ. ꯇꯤꯜꯍꯧ ꯊꯥꯗꯈ꯭ꯔꯦ. ꯅꯄꯥꯛꯄꯤꯁꯤꯅ ꯅꯣꯏꯊꯣꯛꯏꯁꯦ ꯑꯩꯈꯣꯏ ꯀꯥꯞꯄꯗꯣ, ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯂꯥꯎꯅ ꯀꯥꯞꯄꯗꯣ, ꯑꯗꯨ ꯀꯥꯞꯇꯅꯕ ꯈꯤꯇꯪ ꯅꯣꯏꯊꯣꯛꯄꯤꯌꯣ. ꯑꯉꯥꯡ ꯀꯥꯞꯄ ꯅꯄꯥꯛꯄꯤ ꯊꯥꯗꯕꯗ ꯄꯣꯛꯑꯦ ꯀꯥꯏꯅ ꯀꯤꯕꯁꯨ ꯍꯦꯛ ꯌꯥꯎꯕꯅꯤꯀꯣ. ꯑꯗꯨꯅ ꯄꯣꯛꯇꯅꯕ ꯈꯤꯇꯪ ꯅꯣꯏꯊꯣꯛꯆꯔꯦ. ꯑꯗꯨꯒ ꯊꯥꯗꯔꯦꯀꯣ. ꯑꯗꯨꯒ ꯃꯊꯪ ꯃꯊꯪ ꯁꯨꯃꯥꯏꯅ ꯉꯧꯔꯦ. ꯁꯤꯡ ꯂꯩꯔꯦ, ꯆꯅꯝ ꯂꯩꯔꯦ, ꯑꯗꯒꯤꯗꯤ ꯅꯄꯥꯛꯄꯤ ꯃꯔꯥ. ꯅꯄꯥꯛꯄꯤ ꯃꯔꯥꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯀꯣ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕꯗꯗꯤ. ꯅꯄꯥꯛꯄꯤ ꯃꯔꯥ ꯊꯥꯗꯔꯅꯤꯀꯣ. ꯁꯤ ꯊꯥꯗꯔꯅꯤ. ꯅꯄꯥꯛꯄꯤ ꯃꯔꯥꯒꯁꯦ ꯃꯨꯟꯕꯗ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯍꯥꯏꯔꯞ ꯀꯨꯏꯅ ꯆꯪꯕꯅꯦꯕ. ꯑꯗꯨ ꯁꯤ ꯉꯥꯏꯍꯥꯛ ꯉꯧꯕꯤꯔꯣ ꯁꯨꯃꯥꯏꯅ. ꯁꯨꯃꯥꯏꯅ ꯇꯧꯔꯤꯉꯩꯁꯤꯗ ꯑꯩ ꯃꯤꯊꯤꯁꯦ ꯇꯤꯡꯊꯣꯛꯑꯦꯀꯣ ꯑꯣꯏꯅ. ꯑꯇꯤꯡꯕ ꯑꯣꯏꯅ ꯍꯥꯞꯄꯦ. ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯤꯊꯤ ꯑꯀꯪꯕ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯍꯥꯞꯆꯤꯟꯕꯁꯦ ꯀꯥꯔꯒ ꯍꯣꯔꯦꯟ ꯃꯍꯥꯎꯗꯣ ꯈꯥꯇꯛ ꯆꯠꯂꯦꯕ. ꯑꯗꯨꯅ ꯑꯩꯗꯤ ꯇꯤꯡꯊꯣꯛꯑꯒ ꯑꯣꯏꯅ ꯍꯥꯞꯄꯦꯀꯣ. ꯑꯗꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯉꯧꯔꯁꯤ ꯁꯤꯁꯨ. ꯃꯊꯪꯗ ꯆꯅꯝ ꯍꯥꯞꯄꯁꯤꯀꯣ. ꯆꯅꯝ ꯑꯗꯨꯝ ꯌꯥꯒꯗꯕ ꯆꯥꯡ ꯑꯗꯨꯝ ꯍꯥꯞꯄꯁꯤ. ꯉꯧꯔꯁꯤ ꯑꯃꯨꯛ ꯈꯔ ꯇꯣꯏꯅ ꯉꯧꯔꯁꯤ. ꯈꯔ ꯇꯣꯏꯅ ꯉꯧꯕꯁꯦ ꯍꯥꯏꯔꯦ. ꯍꯥꯏꯕꯗꯤ ꯑꯉꯥꯡꯅ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯅ ꯌꯦꯡꯖꯅꯕꯀꯣ, ꯃꯃꯨꯠ ꯇꯥꯅ ꯍꯩꯖꯅꯕ ꯑꯗꯨꯃꯥꯏꯅ. ꯃꯈꯟ ꯃꯈꯟꯅꯤ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕꯁꯦ, ꯃꯤꯒꯤ ꯍꯩꯖꯕꯗꯨꯅꯤ. ꯑꯗꯣ ꯁꯤꯅ ꯑꯃꯨꯛ ꯑꯩꯅ ꯍꯩꯖꯕ ꯃꯑꯣꯡꯗ ꯇꯥꯛꯆꯕꯅꯤ. ꯑꯗꯨꯝ ꯂꯥꯏꯁꯨ ꯂꯥꯏꯕꯅꯤꯗ, ꯌꯥꯝ ꯀꯟꯅꯁꯨ ꯂꯨꯗꯕꯅꯤ. ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅ ꯇꯣꯏꯍꯟꯗꯕꯁꯦ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕꯗ. ꯑꯋꯥ ꯐꯗꯤꯒꯣꯝꯁꯨ ꯍꯥꯞꯆꯜꯂꯦꯀꯣ ꯁꯤ ꯃꯔꯛꯁꯤꯗꯩꯁꯤꯗ. ꯑꯋꯥ ꯐꯗꯤꯒꯣꯝ ꯍꯥꯞꯆꯟꯈ꯭ꯔꯦ. ꯑꯗꯒꯤꯗꯤ ꯁꯤꯅ ꯃꯆꯜ ꯑꯁꯨꯕꯗꯣꯀꯣ, ꯑꯗꯨ ꯍꯥꯞꯆꯜꯂꯦ. ꯃꯊꯪꯗ ꯖꯤꯔꯥ ꯑꯃꯨꯛ ꯍꯥꯞꯄꯦ. ꯖꯤꯔꯥꯁꯦ ꯑꯩꯗꯤ ꯌꯥꯝ ꯀꯟꯅ ꯄꯥꯎꯗꯔ ꯑꯣꯏꯅ ꯍꯥꯞꯇꯦꯀꯣ. ꯈꯤꯇꯪ ꯃꯄꯨꯝ ꯑꯣꯏꯔꯞ ꯇꯧꯍꯜꯂꯒ ꯑꯗꯨꯅ ꯍꯦꯟꯅ ꯃꯍꯥꯎ ꯂꯩꯌꯦꯕ. ꯑꯗꯣ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕꯗꯗꯤꯅꯦ, ꯌꯥꯝ ꯀꯟꯅ ꯃꯔꯨ ꯃꯔꯥꯡ ꯑꯗꯒꯤ ꯐꯤꯁ ꯃꯁꯥꯂꯥ ꯑꯗꯒꯤ ꯒꯔꯝ ꯃꯁꯥꯂꯥꯒ ꯍꯥꯏꯕꯗꯣ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯀꯟꯅ ꯍꯥꯞꯄꯨꯅꯣꯕ. ꯃꯥꯗꯤ ꯃꯅꯝ ꯑꯃ ꯇꯣꯉꯥꯟꯅ ꯆꯦꯜꯂꯦꯕ. ꯍꯣꯏ ꯍꯩꯅꯕ ꯃꯤꯕꯨꯗꯤ ꯍꯥꯞꯄꯣ, ꯀꯩꯁꯨ ꯀꯥꯏꯗꯦ. ꯑꯗꯨ ꯉꯥꯒꯤ ꯃꯍꯥꯎ ꯊꯣꯛꯄꯁꯦ ꯁꯨꯃꯥꯏꯅ ꯃꯆꯜ, ꯖꯤꯔꯥ, ꯐꯗꯤꯒꯣꯝ ꯐꯖꯅ ꯊꯥꯛꯄꯁꯦ, ꯍꯤꯡ ꯁꯨꯝꯕꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯌꯦꯕ. ꯁꯨꯃꯥꯏꯅ ꯉꯧꯕꯤꯔꯦ. ꯍꯤꯡ ꯂꯩꯔꯦ. ꯍꯤꯡꯁꯨ ꯂꯣꯏ ꯊꯥꯈ꯭ꯔꯕꯅꯤꯀꯣ. ꯑꯗꯣ ꯁꯤꯖꯤꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕ. ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯦ ꯑꯗꯨꯝ ꯃꯤ ꯈꯔꯅꯗꯤ ꯍꯣꯔꯦꯟ ꯀꯣꯟꯅ ꯉꯥ ꯍꯥꯞꯄꯀꯥꯟꯗ ꯍꯥꯞꯄꯁꯨ ꯌꯥꯎꯋꯦ. ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯃꯁꯥꯁꯦ ꯄꯠꯊꯍꯜꯂꯒ ꯑꯗꯨꯅ ꯍꯦꯟꯅ ꯍꯥꯎꯁꯨ ꯍꯥꯎꯋꯤ. ꯑꯗꯨꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒꯤ ꯃꯍꯥꯎ, ꯑꯗꯒꯤ ꯃꯇꯤꯡ ꯂꯩꯕꯗꯣ ꯑꯗꯨꯁꯨ ꯂꯩꯇꯦ. ꯉꯥꯏꯍꯥꯛ ꯉꯧꯔꯒꯀꯣ, ꯃꯁꯥꯁꯦ ꯄꯠꯊꯕꯐꯥꯎ ꯉꯧꯔꯀꯥꯟꯗ ꯑꯗꯨꯅ ꯍꯦꯟꯅ ꯑꯩꯅ ꯄꯥꯝꯖꯩ. ꯑꯗꯨꯒ ꯑꯂꯨ ꯈꯔꯁꯨ ꯍꯥꯞꯁꯤꯀꯣ. ꯑꯂꯨꯁꯤꯗꯤ ꯑꯩꯗꯤ ꯑꯉꯥꯡ ꯃꯆꯥ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯃꯣꯏ ꯑꯉꯥꯡꯅ ꯆꯥꯕꯗꯤ ꯑꯂꯨꯁꯤꯅ ꯍꯦꯟꯅ ꯄꯥꯝꯃꯤꯗꯅ. ꯑꯗꯨꯅ ꯑꯂꯨ ꯈꯔ ꯍꯥꯞꯆꯔꯦ. ꯍꯥꯞꯄ ꯄꯥꯝꯗꯕ ꯃꯤꯅꯁꯨ ꯑꯗꯨꯝ ꯍꯥꯞꯇ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ. ꯑꯩꯗꯤ ꯑꯉꯥꯡ ꯌꯥꯎꯕꯅꯤꯅ ꯑꯗꯨꯝ ꯈꯔ ꯍꯥꯞꯆꯔꯕꯅꯦ. ꯁꯤꯁꯨ ꯑꯗꯨꯝ ꯉꯧꯔꯁꯤ. ꯉꯧꯕꯁꯦ ꯈꯔ ꯇꯣꯏꯔꯦꯀꯣ. ꯈꯔ ꯇꯣꯏꯔꯦ ꯉꯧꯕꯁꯦ. ꯑꯗꯣ ꯁꯨꯃꯥꯏꯅ ꯀꯩꯅꯣꯁꯦ ꯃꯁꯥꯁꯦ ꯄꯠꯊꯔꯛꯑꯦꯕ. ꯄꯠꯊꯕ ꯀꯥꯟꯁꯤꯗ ꯍꯋꯥꯏ ꯊꯔꯥꯛꯁꯦ ꯑꯃꯨꯛ ꯍꯥꯞꯄꯁꯤꯀꯣ. ꯍꯋꯥꯏ ꯊꯔꯥꯛꯁꯦ ꯃꯈ꯭ꯌꯥꯠ-ꯃꯨꯕꯤꯅꯗꯤ ꯀꯩꯅꯣ ꯇꯧꯕꯅꯦ, ꯍꯥꯎꯕꯅꯦ. ꯑꯗꯨꯕꯨ ꯑꯩ ꯑꯗꯨꯝ ꯑꯃꯦꯔꯤꯀꯥꯟ ꯑꯗꯨꯝ ꯂꯩꯁꯟꯖꯔꯛꯑꯦ ꯉꯁꯤꯒꯤꯗꯤ. ꯑꯗꯨꯝ ꯍꯥꯞꯆꯤꯟꯈ꯭ꯔꯦ. ꯏꯟꯁꯥꯡꯕꯨ ꯍꯥꯎꯔꯗꯤ ꯑꯗꯨꯝ ꯄꯨꯡꯍꯥꯎꯗ ꯍꯥꯎꯕꯅꯤꯗ. ꯏꯪꯊꯝꯊꯥꯒꯤ ꯏꯟꯁꯥꯡ ꯍꯥꯏꯔꯦꯗꯅꯀꯣ. ꯁꯨꯃꯥꯏꯅ ꯉꯧꯔꯦ. ꯉꯥꯏꯍꯥꯛ ꯉꯧꯔꯁꯤꯀꯣ ꯁꯤꯁꯨ. ꯑꯂꯨꯁꯦ ꯈꯔ ꯃꯁꯥ ꯈꯤꯇꯪ ꯃꯨꯟꯕ ꯅꯠꯇꯕꯤꯗ ꯑꯗꯨꯝ ꯈꯤꯇꯪ ꯄꯠꯊꯔꯛꯄꯒꯤ ꯇꯥꯟ ꯑꯃ ꯂꯩꯕꯅꯤ, ꯃꯥꯒꯤ ꯃꯇꯥꯡ ꯑꯃ ꯂꯩꯕꯅꯦ. ꯑꯗꯨꯐꯥꯎ ꯑꯗꯨꯝ ꯉꯧꯔꯁꯤ. ꯍꯋꯥꯏ ꯊꯔꯥꯛꯁꯤꯁꯨ ꯇꯪꯈꯥꯏ ꯇꯪꯈꯥꯏꯒ ꯇꯥꯔꯛꯀꯅꯤꯀꯣ. ꯁꯨꯝ ꯀꯥꯟꯁꯤꯗ ꯑꯗꯨꯝ ꯌꯥꯔꯦ.
ꯁꯨꯝ ꯀꯥꯟꯁꯤꯗ ꯉꯥ ꯉꯧꯔꯒ ꯑꯗꯨꯝ ꯌꯥꯔꯦ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕꯗꯤ ꯊꯥꯎꯁꯨ ꯈꯤꯇꯪ ꯆꯪꯉꯤꯀꯣ ꯉꯥ ꯍꯥꯞꯆꯤꯜꯂꯁꯤ ꯁꯨꯝ ꯀꯥꯟꯁꯤꯗ ꯉꯥꯁꯦ ꯑꯩ ꯅꯥꯄꯤ ꯆꯥꯕꯤꯅꯤ ꯉꯁꯥꯏꯒꯤꯗꯣ ꯒ꯭ꯔꯥꯁꯅꯦ ꯒ꯭ꯔꯥꯁꯁꯤꯅ ꯑꯇꯣꯏꯕ ꯊꯣꯡꯕꯗꯗꯤ ꯍꯥꯎꯏꯀꯣ ꯑꯗꯨꯃꯥꯏꯅ ꯁꯤ ꯑꯍꯥꯟꯕ ꯀꯥꯟꯁꯤꯗꯩꯗꯅꯦ ꯁꯤ ꯑꯍꯥꯟꯕꯩ ꯍꯩꯕꯁꯤꯗꯩꯁꯤꯗꯅꯦ ꯐꯖꯅ ꯃꯃꯨꯠ ꯇꯥꯅ ꯑꯣꯠꯈꯥꯏꯕꯤꯍꯧꯔꯣꯕ ꯃꯁꯥꯁꯦ ꯇꯣꯏꯗ꯭ꯔꯤꯉꯩꯗ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯇꯤꯜꯍꯧ ꯆꯅꯝ ꯀꯩꯀꯥ ꯃꯌꯥꯝꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯃꯄꯨꯝ ꯊꯤꯠꯅꯅꯦ ꯐꯖꯅ ꯑꯣꯠꯈꯥꯏꯕꯤꯍꯧꯔꯣ ꯁꯨꯝ ꯀꯥꯟꯁꯤꯗ ꯍꯣꯔꯦꯟꯗꯤꯅꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤꯅꯦ ꯑꯣꯠꯄꯗꯅꯦ ꯌꯥꯝ ꯀꯟꯅ ꯌꯥꯔꯣꯏꯕ ꯇꯣꯏꯈꯤꯅꯤꯕ ꯂꯣꯏꯅꯃꯛ ꯑꯗꯨꯅ ꯁꯨꯝ ꯀꯥꯟꯁꯤꯗ ꯑꯣꯏꯅ ꯐꯖꯅ ꯉꯧꯔꯁꯤꯀꯣ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯅꯝꯍꯜꯂꯁꯤ ꯉꯧꯔꯁꯤ ꯁꯤ ꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯊꯝꯃꯁꯤꯀꯣ ꯑꯗꯨ ꯁꯤꯗꯩꯗ ꯃꯥꯒꯤ ꯁꯨꯃꯥꯏꯅꯅꯦ ꯃꯆꯨ ꯈꯔ ꯋꯥꯎꯔꯛꯄꯩ ꯀꯥꯟꯁꯦ ꯁꯤꯗꯩꯗꯅꯦ ꯃꯆꯨ ꯑꯗꯒꯤꯗꯤ ꯅꯪ ꯖꯤꯔꯥ ꯍꯥꯞꯅꯤꯡꯕ ꯃꯆꯜ ꯍꯥꯞꯅꯤꯡꯕ ꯑꯗꯒꯤ ꯃꯣꯔꯣꯛ ꯄꯥꯎꯗꯔ ꯃꯣꯔꯣꯛ ꯑꯁꯨꯕ ꯂꯣꯏꯅꯃꯛ ꯅꯪꯒꯤ ꯆꯥꯡꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯗ ꯃꯍꯤꯁꯦ ꯍꯩꯔꯁꯦꯕ ꯃꯍꯤꯁꯦ ꯉꯟꯅ ꯍꯩꯗꯣꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗꯅꯦ ꯀꯩꯅꯣ ꯇꯧꯗꯦꯕ ꯁꯤꯒꯤ ꯃꯍꯤꯁꯤꯅꯅꯦ ꯉꯥꯁꯦ ꯃꯍꯤ ꯑꯣꯏꯍꯜꯂꯒꯅꯦ ꯃꯁꯥ ꯇꯥꯁꯤꯟꯍꯟꯗꯣꯏꯅꯦꯕ ꯑꯗꯨꯒ ꯇꯣꯏꯁꯨ ꯇꯣꯏꯔꯣꯏꯗꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯃꯍꯤ ꯁꯨꯃꯥꯏꯅ ꯍꯥꯞꯄꯁꯤꯅ ꯀꯪꯅ ꯍꯥꯞꯄꯁꯨ ꯂꯩꯀꯣ ꯃꯤ ꯀꯪꯅ ꯃꯆꯨ ꯃꯣꯔꯣꯛ ꯂꯣꯏꯅꯃꯛ ꯈꯤꯛꯄꯁꯨ ꯂꯩꯀꯣ ꯑꯗꯨꯗꯤꯅꯦ ꯇꯣꯏꯌꯦꯕ ꯉꯥꯁꯦ ꯁꯨꯃꯥꯏꯅ ꯁꯤ ꯃꯆꯨꯁꯤꯅ ꯃꯍꯤꯁꯤꯅ ꯁꯨꯃꯥꯏꯅ ꯍꯥꯞꯄ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯑꯣꯠꯂꯒ ꯁꯤꯅ ꯃꯍꯤ ꯑꯣꯟꯊꯣꯛꯂꯛꯀꯅꯤꯕ ꯃꯣꯏꯗ ꯄꯤꯔꯤꯛ 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 ꯂꯥꯎ ꯁꯧꯔꯛꯀꯅꯤꯕ ꯑꯁꯤꯁꯤꯅ ꯉꯥꯁꯦ ꯇꯣꯏꯔꯣꯏꯕꯀꯣ ꯁꯨꯃꯥꯏꯅ ꯉꯧꯔꯁꯤꯀꯣ ꯉꯥꯏꯍꯥꯛ ꯁꯨꯝ ꯀꯥꯟꯁꯤꯗꯩꯁꯤꯗꯅꯦ ꯁꯤꯗꯩꯁꯤꯗ ꯅꯪꯒꯤ ꯃꯍꯤ ꯑꯗꯒꯤ ꯀꯩꯀꯥ ꯂꯣꯏꯅꯃꯛ ꯍꯥꯞꯍꯧꯕ ꯌꯥꯔꯅꯤ ꯁꯨꯝ ꯀꯥꯟꯁꯤꯗ ꯃꯍꯤ ꯍꯩꯕ ꯌꯥꯔꯦ ꯁꯤ ꯀꯥꯟꯁꯤꯗꯅꯤꯀꯣ ꯁꯤꯗꯩ ꯍꯦꯟꯅ ꯉꯧꯁꯟꯈ꯭ꯔꯒꯗꯤ ꯑꯃꯨꯛ ꯉꯥ ꯂꯣꯏ ꯇꯣꯏꯔꯅꯤꯕ ꯁꯤꯁꯦ ꯂꯣꯏꯅꯃꯛ ꯉꯧꯕ ꯌꯥꯔꯕꯅꯦ ꯂꯣꯏꯅꯃꯛ ꯍꯥꯎꯔꯗꯧꯕꯅꯤꯀꯣ ꯁꯤ ꯃꯁꯥ ꯂꯣꯏꯅꯃꯛ ꯇꯥꯁꯜꯂꯕꯅꯤꯀꯣ ꯁꯤꯗꯩꯁꯤꯗ ꯏ ꯆꯪꯕ ꯈꯣꯠꯄ ꯀꯔꯤꯝꯇ ꯂꯩꯔꯔꯣꯏ ꯃꯥꯒꯤ ꯉꯥ ꯃꯁꯥ ꯇꯥꯁꯤꯟꯕꯒꯤ ꯆꯥꯡꯁꯦ ꯑꯗꯩ ꯏꯁꯨ ꯌꯥꯎꯗ꯭ꯔꯦꯀꯣ ꯀꯔꯤꯝꯇ ꯑꯗꯨ ꯁꯨꯃꯥꯏꯅ ꯁꯤ ꯀꯥꯟꯁꯤꯗ ꯌꯥꯔꯦ ꯉꯧꯔꯁꯤꯀꯣ ꯉꯥ ꯉꯧꯕꯤꯔꯁꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯆꯥꯡꯁꯦ ꯁꯤꯗꯩꯁꯤꯗꯅꯦ ꯁꯤ ꯌꯥꯔꯕꯅꯤꯀꯣ ꯁꯦ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯉꯧꯔꯁꯤ ꯉꯧꯕꯒꯤ ꯉꯧꯕ ꯉꯥꯛꯇ ꯉꯥꯏꯔꯦ ꯃꯍꯤ ꯑꯃꯨꯛ ꯍꯥꯞꯄꯁꯤ ꯃꯍꯤꯁꯦ ꯑꯩ ꯁꯣꯝ ꯅꯥꯀꯟꯗ ꯁꯥꯍꯜꯂꯒ ꯊꯝꯃꯦ ꯃꯍꯤ ꯑꯁꯥꯕ ꯑꯣꯏꯅ ꯍꯥꯞꯁꯤ ꯍꯥꯏꯕꯗꯤ ꯊꯨꯅ ꯁꯧꯅꯕ ꯌꯥꯝ ꯑꯌꯤꯡꯕ ꯍꯥꯞꯄꯗꯤ ꯀꯨꯏꯅ ꯆꯪꯉꯤꯗꯅꯀꯣ ꯃꯍꯤ ꯍꯥꯞꯄꯁꯤ ꯃꯍꯤ ꯆꯥꯕ ꯆꯥꯗꯕꯒꯤ ꯆꯥꯡꯗꯤ ꯑꯗꯨꯝ ꯏꯃꯨꯡ ꯏꯃꯨꯡꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯦꯀꯣ ꯑꯩꯗꯤ ꯌꯥꯝ ꯀꯟꯅꯁꯨ ꯆꯥꯕ ꯑꯣꯏꯗꯦ ꯌꯥꯝ ꯀꯟꯅꯁꯨ ꯆꯥꯗꯕ ꯑꯣꯏꯗꯦ ꯑꯗꯨꯝ ꯆꯞ ꯆꯥꯅ ꯑꯗꯨꯝ ꯍꯥꯞꯆꯒꯦ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯍꯥꯞꯄꯒꯦ ꯈꯤꯇꯪ ꯑꯣꯠꯈꯥꯏꯔ ꯌꯦꯡꯁꯤꯀꯣ ꯃꯅꯤꯡꯁꯦ ꯁꯤ ꯍꯥꯞꯄꯛꯄ ꯀꯥꯟꯁꯤꯗ ꯅꯠꯇ꯭ꯔꯗꯤ ꯃꯥꯏ ꯃꯅꯤꯡꯗ ꯆꯪꯕꯗꯨꯗꯩꯗꯨꯗ ꯃꯍꯤꯁꯦ ꯀꯌꯥꯝ ꯋꯥꯠꯂꯤꯅꯣ ꯀꯌꯥꯝ ꯋꯥꯠꯇ꯭ꯔꯤꯅꯣ ꯍꯥꯏꯕꯁꯦ ꯈꯪꯉꯣꯏꯕ ꯈꯤꯇꯪ ꯑꯃꯨꯛ ꯍꯩꯒꯦ ꯈꯤꯇꯪ ꯋꯥꯠꯂꯦ ꯃꯍꯤꯁꯦ ꯍꯥꯞꯄꯁꯤꯀꯣ ꯁꯧꯍꯜꯂꯁꯤꯀꯣ ꯁꯧꯔꯛꯑꯦ ꯃꯆꯨꯒꯗꯤ ꯑꯗꯨꯝ ꯐꯖꯔꯦꯀꯣ ꯑꯗꯨꯒ ꯁꯨꯝ ꯀꯥꯟꯁꯤꯗꯅꯦ ꯑꯩꯁꯦ ꯕꯦꯁꯣꯟ ꯈꯤꯇꯪ ꯍꯥꯞꯀꯦ ꯃꯍꯤꯁꯦ ꯈꯤꯇꯪ ꯍꯣꯔꯦꯟ ꯅꯞꯁꯟꯅꯕꯀꯣ ꯕꯦꯁꯣꯟꯁꯦ ꯌꯥꯝ ꯍꯥꯞꯇꯧꯕ ꯅꯠꯇꯦ ꯆꯥꯒꯤ ꯆꯥꯃꯁ ꯃꯆꯥꯗꯣ ꯑꯗꯨꯏꯗꯣ ꯑꯃꯈꯛꯇꯪ ꯊꯤꯠꯂꯒ ꯍꯩꯖꯤꯜꯂꯦ ꯑꯩ ꯌꯥꯝ ꯍꯩꯕꯒ ꯌꯥꯗꯦꯀꯣ ꯕꯦꯁꯣꯟꯗꯗꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯅꯞ ꯂꯥꯎꯁꯟꯈꯤꯗꯅꯅꯦ ꯍꯥꯎꯐꯝ ꯈꯪꯉꯣꯏꯕ ꯉꯥꯒꯤ ꯃꯍꯥꯎꯗꯣ ꯂꯣꯏ ꯃꯥꯡꯈꯤꯅꯦꯕꯀꯣ ꯑꯗꯨꯅ ꯈꯤꯇꯪ ꯃꯍꯤ ꯑꯣꯏꯁꯟꯅꯕ ꯁꯨꯃꯥꯏꯅ ꯍꯥꯞꯄꯁꯤ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯗꯨꯝ ꯊꯨꯝ ꯍꯥꯞꯄ ꯌꯥꯔꯦꯀꯣ ꯊꯨꯝ ꯍꯥꯞꯄꯁꯤ ꯊꯨꯝ ꯑꯃꯨꯛ ꯍꯥꯞꯄꯦ ꯑꯗꯨꯝ ꯃꯣꯔꯣꯛ ꯍꯥꯞꯅꯤꯡꯉꯁꯨ ꯑꯗꯨꯝ ꯁꯤ ꯃꯇꯥꯡꯁꯤ ꯑꯗꯨꯝ ꯍꯥꯞꯄ ꯈꯣꯠꯄ ꯑꯗꯨꯝ ꯌꯥꯔꯤꯀꯣ ꯂꯣꯏꯅꯃꯛ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯌꯥꯁꯜꯂꯛꯑꯦ ꯑꯂꯨ ꯀꯩꯀꯥ ꯃꯨꯜꯂꯛꯑꯦ ꯍꯥꯏ ꯀꯥꯟꯗꯨꯗ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕꯗꯤ ꯁꯣꯛ ꯑꯃ ꯄꯤꯗ꯭ꯔꯗꯤ ꯃꯅꯝ ꯔꯣꯁ ꯂꯩꯇꯦꯕꯀꯣ ꯁꯣꯛ ꯑꯃ ꯄꯤꯔꯁꯤ ꯃꯣꯔꯣꯛ ꯈꯤꯇꯪ ꯀꯥꯍꯜꯂꯦ ꯁꯣꯛꯁꯤꯗꯅꯤꯀꯣ ꯌꯥꯝ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕꯗꯗꯤ ꯑꯗꯒꯤ ꯖꯤꯔꯥ ꯃꯄꯨꯝ ꯀꯣ ꯀꯥꯍꯜꯂꯦ ꯀꯥꯍꯟꯕꯅ ꯄꯨꯡꯀꯥ ꯀꯥꯕꯗꯤ ꯌꯥꯔꯣꯏꯀꯣ ꯄꯦꯗꯦꯛ ꯄꯦꯗꯦꯛ ꯀꯥꯞꯄꯛꯄꯩ ꯗꯨꯀꯥꯟꯗꯨꯗꯩꯗꯨꯗ ꯅꯥꯀꯨꯞꯄꯤ ꯉꯧꯔꯁꯤ ꯅꯥꯀꯨꯞꯄꯤꯁꯤꯅ ꯏꯝꯄꯣꯔꯇꯦꯟꯅꯤꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯅꯥꯀꯨꯞꯄꯤ ꯍꯥꯞꯄꯁꯤ ꯑꯗꯩ ꯁꯤ ꯃꯇꯝꯁꯤꯗ ꯑꯗꯨꯝ ꯍꯤꯡ ꯍꯥꯞꯄ ꯌꯥꯏ ꯀꯣ ꯂꯣꯏꯅꯃꯛ ꯑꯗꯩ ꯆꯅꯝꯗꯤꯅꯦ ꯅꯄꯥꯛꯄꯤ ꯃꯅꯥ ꯆꯅꯝꯁꯤ ꯉꯁꯥꯏꯁꯨ ꯑꯗꯨꯝ ꯉꯧꯕꯗ ꯍꯥꯞꯈ꯭ꯔꯦꯅ ꯍꯧꯖꯤꯛ ꯍꯥꯞꯄꯁꯨ ꯌꯥꯏ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏꯀꯣ ꯁꯤꯗꯩ ꯀꯝꯄꯜꯁꯔꯤ ꯀꯩꯁꯨ ꯑꯣꯏꯗꯦ ꯃꯦꯟ ꯑꯣꯏꯅ ꯖꯤꯔꯥ ꯃꯄꯨꯝ ꯑꯗꯩ ꯍꯤꯡ ꯅꯥꯀꯨꯞꯄꯤ ꯁꯤꯅꯤꯀꯣ ꯁꯣꯛ ꯇꯧꯕꯗꯗꯤ ꯑꯗꯨꯒ ꯁꯤ ꯑꯩ ꯆꯅꯝ ꯈꯤꯇꯪ ꯂꯩꯕꯅꯤꯅ ꯈꯤꯇꯪ ꯍꯥꯞꯆꯜꯂꯦ ꯑꯗꯨꯝ ꯉꯥꯛ ꯉꯧꯔꯦ ꯅꯥꯀꯨꯞꯄꯤꯗꯣ ꯌꯥꯝ ꯀꯟꯅꯁꯨ ꯀꯥꯍꯟꯒꯅꯨꯀꯣ ꯉꯧꯔꯦ ꯉꯥꯏꯍꯥꯛ ꯉꯧꯔꯁꯤ ꯑꯗꯒꯤ ꯉꯥꯍꯤꯡ ꯆꯥꯍꯤꯡ ꯀꯣꯛꯅꯕꯅꯦ ꯁꯨꯝ ꯀꯥꯟꯁꯤꯗ ꯑꯗꯨꯝ ꯉꯥꯔꯤ ꯃꯆꯦꯠ ꯑꯃꯗꯤ ꯊꯛꯅꯩꯀꯣ ꯉꯥꯔꯤ ꯃꯆꯦꯠ ꯑꯃ ꯊꯥꯛꯁꯤꯀꯣ ꯈꯤꯇꯪ ꯃꯨꯟꯖꯜꯂꯛꯄꯩ ꯀꯥꯟꯗꯨꯗ ꯑꯗꯣ ꯉꯥꯔꯤꯗꯤ ꯍꯦꯛ ꯉꯜꯂꯤꯉꯩꯗ ꯊꯥꯛꯄ ꯌꯥꯗꯦꯀꯣ ꯃꯥꯗꯤ ꯅꯞꯁꯟꯕꯅꯤꯅ ꯑꯗꯣ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯋꯥꯔꯤ ꯀꯥꯔꯛꯑꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯉꯥꯔꯤ ꯃꯆꯦꯠ ꯑꯃ ꯌꯥꯝ ꯊꯥꯛꯄ ꯌꯥꯗꯦꯀꯣ ꯉꯥꯍꯤꯡ ꯆꯥꯍꯤꯡ ꯀꯣꯛꯅꯕꯅꯦ ꯊꯥꯏꯅꯉꯩꯒꯤ ꯏꯄꯥ ꯏꯄꯨꯅ ꯑꯗꯨꯝ ꯉꯥꯔꯤ ꯃꯇꯠ ꯑꯃ ꯊꯥꯛꯎ ꯉꯥꯍꯤꯡ ꯆꯥꯍꯤꯡ ꯀꯣꯛꯅꯕꯅ ꯍꯥꯏꯅꯕꯗꯣ
ꯑꯗꯨꯃꯥꯏꯅ ꯉꯥꯔꯤ ꯃꯆꯦꯠ ꯑꯃ ꯍꯥꯞꯄꯁꯤ ꯍꯩꯖꯤꯜꯂꯁꯤꯀꯣ ꯁꯧꯔꯛꯄ ꯀꯥꯟꯗꯨꯗ ꯍꯩꯖꯤꯜꯂꯦ ꯑꯗꯣ ꯁꯤ ꯀꯥꯟꯁꯤꯗꯩꯗ ꯃꯍꯤ ꯑꯋꯥꯠꯄ ꯂꯣꯏꯅꯃꯛ ꯁꯣꯛ ꯇꯧꯕꯒꯤ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯍꯥꯞꯍꯧꯕ ꯌꯥꯔꯦꯀꯣ ꯃꯍꯤ ꯋꯥꯠꯂꯁꯨ ꯑꯗꯒꯤ ꯊꯨꯝꯕꯨ ꯋꯥꯠꯂꯁꯨ ꯈꯤꯇꯪ ꯅꯪ ꯃꯣꯔꯣꯛꯄꯨ ꯆꯥꯏꯁꯟꯅꯤꯡꯉꯁꯨ ꯁꯤ ꯉꯥꯏꯍꯥꯛ ꯑꯗꯨꯒ ꯁꯣꯛ ꯇꯧꯔ ꯃꯇꯨꯡꯗꯗꯤ ꯌꯥꯝ ꯀꯨꯏꯅ ꯁꯧꯍꯜꯂꯔꯣꯏꯁꯤꯀꯣ ꯑꯃꯨꯛꯇꯪ ꯃꯊꯪꯒꯥꯎ ꯁꯧꯍꯜꯂꯦ ꯂꯣꯏ ꯃꯅꯨꯡ ꯆꯪꯉꯦꯅ ꯍꯥꯏ ꯀꯥꯟꯗꯨꯗ ꯁꯤꯗꯩꯗ ꯃꯍꯤ ꯑꯋꯥꯠꯄꯀꯣ ꯈꯤꯇꯪ ꯍꯥꯞꯄꯁꯦ ꯑꯗꯨꯃꯥꯏꯅ ꯉꯥ ꯊꯣꯡꯕꯗꯤ ꯃꯁꯛꯇꯤ ꯐꯖꯔꯦꯀꯣ ꯍꯥꯞꯄꯦ ꯃꯍꯤꯁꯨ ꯍꯥꯞꯆꯜꯂꯦ ꯑꯋꯥꯠꯄ ꯌꯦꯡꯉꯒ ꯍꯥꯞꯆꯜꯂꯦ ꯉꯥꯏꯍꯥꯛ ꯁꯧꯔꯁꯤ ꯉꯥꯏꯍꯥꯛ ꯁꯧꯍꯜꯂꯁꯤ ꯂꯣꯏꯁꯤꯜꯂꯛꯄ ꯌꯥꯔꯦꯀꯣ ꯑꯁ ꯃꯅꯝꯒꯗꯤ ꯂꯣꯏꯔꯦ ꯅꯨꯡꯁꯤꯕꯗ ꯃꯅꯝꯒꯗꯤ ꯂꯩꯀꯥꯏ ꯄꯜꯂꯥꯜꯂꯦ ꯑꯗꯨꯅꯤ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯃꯅꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯗꯤꯒꯣꯝ ꯑꯋꯥ ꯐꯗꯤꯒꯣꯝ ꯂꯣꯏꯔꯛꯄꯁꯤꯗ ꯖꯤꯔꯥ ꯑꯁꯨꯕ ꯃꯆꯜ ꯈꯤꯇꯪ ꯑꯁꯨꯕ ꯂꯣꯏꯅꯃꯛ ꯆꯥꯏꯁꯤꯟꯕ ꯌꯥꯔꯦ ꯁꯤꯗ ꯑꯋꯥ ꯐꯗꯤꯒꯣꯝ ꯂꯩꯔꯦꯀꯣ ꯑꯋꯥ ꯐꯗꯤꯒꯣꯝ ꯆꯥꯏꯁꯤꯜꯂꯦ ꯑꯗꯒꯤ ꯑꯩꯗꯤꯅꯦ ꯍꯩꯔꯤꯕꯣꯞꯁꯦ ꯑꯩꯗꯤ ꯑꯇꯦꯛꯄ ꯑꯣꯏꯅ ꯊꯥꯛꯑꯦ ꯑꯇꯦꯛꯄ ꯊꯥꯛꯏꯁꯦ ꯁꯨꯃꯥꯏꯅ ꯂꯣꯏꯔꯀꯥꯟꯗ ꯊꯥꯛꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗꯅꯦ ꯉꯁꯥꯏ ꯁꯧꯔꯛꯄ ꯀꯥꯟꯗ ꯊꯥꯛꯄꯗꯣ ꯑꯀꯪꯕ ꯑꯣꯏꯅꯗꯤ ꯊꯥꯛꯄ ꯌꯥꯏꯕ ꯑꯇꯦꯛꯄꯗꯤ ꯁꯧꯔꯤꯀꯥꯟꯗ ꯊꯥꯛꯄꯁꯦ ꯈꯥꯕ ꯌꯥꯎꯋꯦꯕ ꯀꯨꯏꯅ ꯂꯣꯜꯂꯗꯤ ꯏꯟꯁꯥꯡꯁꯦ ꯈꯥꯏꯌꯦꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯂꯣꯏꯔꯛꯑꯀꯥꯟꯗ ꯑꯣꯏꯅ ꯆꯥꯏꯁꯤꯟꯕꯁꯤꯅ ꯍꯦꯟꯅ ꯃꯅꯝꯁꯨ ꯅꯨꯡꯁꯤ ꯈꯥꯁꯨ ꯈꯥꯗꯦꯀꯣ ꯁꯤ ꯐꯗꯤꯒꯣꯝ ꯂꯩꯔꯦꯀꯣ ꯂꯣꯏꯁꯤꯟꯕ ꯌꯥꯔꯦ ꯂꯣꯏꯁꯤꯜꯂꯦ ꯑꯩ ꯃꯈꯨꯝ ꯉꯥꯏꯍꯥꯛ ꯈꯨꯝꯖꯤꯜꯂ ꯊꯝꯕꯤꯔꯁꯤꯀꯣ ꯔꯣꯁ ꯆꯪꯅꯕ ꯉꯥꯏꯍꯥꯛ ꯑꯣꯠꯈꯥꯏꯕꯤꯔꯦ ꯃꯈꯨꯝ ꯀꯨꯞꯁꯜꯂꯒ ꯊꯝꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯍꯥꯞꯊꯔꯦ ꯁꯤꯗ ꯂꯩꯔꯦ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕ ꯃꯅꯤꯟꯒ ꯐꯣꯡ ꯐꯣꯡ ꯀꯥꯏꯀꯣ ꯏꯪꯊꯝꯊꯥꯁꯤꯗ ꯁꯤꯡꯖꯨ ꯑꯃꯒ ꯆꯥꯕ ꯍꯥꯎꯔꯅꯤ ꯃꯌꯥꯝꯁꯨ ꯇ꯭ꯔꯥꯏ ꯑꯃꯨꯛꯇꯪ ꯇꯧꯕꯤꯌꯣ ꯑꯩꯒꯤ ꯈꯨꯊꯣꯡꯁꯦ ꯑꯗꯨꯒ ꯍꯥꯎꯏ ꯍꯥꯎꯇꯦ ꯍꯥꯏꯕꯤꯔꯛꯑꯣ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯩꯒꯤ ꯁꯤꯕꯨ